Ministry of Labour and Employment gi Mission Mode Project ki makhada Wangjing Tentha Kendra gi manung chanba Sapam Mamang Laikai Community Hall da ngasidagi Labour Card Preparation amasung Enrollment tauba amadi statewide CMHT amasung PMJAY gi Enrollment Drive Houdokhre BJP Manipur Pradesh ke General Secretary L Devena achoba thaudang lauduna Manipur Building and Other Construction Workers Welfare Board ka punna sinduna Numit humni chathagadaba Labour Card Preparation and Enrollment Drive adu houdokhpagi thauramda BJP Manipur Pradesh ki President A Sarda Manipur Building and Other Construction Workers Welfare Board ki Chairperson K Sarat amadi BJP Manipur Pradesh ki amadi Thoubal District ki maruiba miyoi kayasu saruk yaki Thauram asida saruk yakiba Manipur Building and Other Construction Workers Welfare Board ki Chairperson K Sarat na haikibada Sapam Tekcham amasung papal hairiba khungang ahum asigi miyamgidamak Labour Card amadi Health Card sabagi thabak asi ngasidagi ayuk anganbadagi chatharakpani Ngasigi Houdokhre numita Manipur Building and Other Construction Workers Welfare Board na miyoi lising amarom henna card saba loisile BJP Manipur Pradesh ke General Secretary L Devena achoba thaudang lagdura Manipur Building and Other Construction Workers Welfare Board na lamdam asigi sotharaba praja miyam gidamak ngasi chathariba thauram asi Manipur gi mafam atai dasu chatharagani Panchayat election laktringaida asigumba program asi paikhatkani miyamna khudong chaba scheme kaya fangba ngamdana leiramba adu koknanaba changsilakpa khongjang amani haiki Sapam Tekcham apal Sintham haiba khungang ahum asigi gram panchayat aina konba khungang ahum asigi mari asigi koi Manipur Building and Other Construction Workers Welfare Board na koi Labour Card Saba plus we have Prime Minister ki Ayushman Bharat Honorable Chief Minister ki Aksel ki Tekbang High Labour Card ani asi ahum asi thana mohana buda ahum wabada mi lising ki sang da koi Saba ki yamalo sele Kami masih pada singgi, damakta kami masih koi party ki General Secretary by mo Deben, ada party ki worker sing, gram panchayat ki pradhan sing, पुनः पुल्लगा असिंग मल्लायरा बा सोथना लेरे बा सिंग नमक्ता बटे पांगबा कोनबसी आइना लेवल बोर्ड की मायके देगे मदे मणिपुर सरकार की मायके देगे भारत के प्रधानमंत्री मणिपुर के चीफ मिनिस्टर अनि की सक्षम मखादा नसी कोइना चथजबगी थोरमसी मफम मयाम बदा चथजरगनी